Chief Minister College Students Rehabilitation Scheme की मखादा IDP College Mahiroi Singda Manipur lenga की Directorate of University and Higher Education की माइकैदगी scholarship यंथोक्रै Directorate asina sanduna Imphal की नित्यापा चुथेक्ता लेबा Directorate asigi mayai loisangda pangthoki bathoram amada IDP College Mahiroi Singda scholarship की senfam sing check oina khusinakhi Thoramadуда Education UG Director L Radhakantana Chaliba chahi asida college tamliba Mahiroi Chamri ga nifu mapanda scheme asigi makhada IDP College Mahiroi Singda lupa lising tara taragi scholarship senfam piri makhatana lakadoriba lising ani kunga manga kunga taruki session gi oinasu scholarship ki senfam asi pi naba pandam thamli masigidamak darkar leba che chang sing pisilakna bagidamak state asida leiriba college singi principal singda che thakre haina phongdok Chief Minister's Mahiroi E-Support Scheme gi matang dasu Director asana Mahiroi Singda virtual gi oiba polam sing mathau tarakpana maram oiduna scheme masigi makhada tablet natraga smartphone sing piri masigi damak dasu August tha asidagi hauduna tablet pi nabagi thaurang laukhatli haiki High Nasagi college students scholarship se ahan bada in 2024 da si around 920 students in the P given adu 449 kara handare si handare bi maram di kain habda angang sing si satra sing si my college loiraga chatkiba yawa adu duga 449 ni lai ba se masida stage aduda karigumba high 24 25 ki sida chitha nanda hoba angang sing sida lairaga di moin college hojimak tammi ba lairaga mamang session sida tamungda leibo itaragadi manugi jusu amung hana thajan biraga akoina masijai sida madu sarkarna su madu yenganabagi adugumba sinnanabagi adugimba kaino amasu adum paikhatna nabagi ma sem saraga leijari haibta